ꯀꯜꯂꯛꯄꯅ ꯋꯥꯈꯜꯗꯣ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯔꯦ ꯀꯔꯝ ꯁꯥꯎꯕ ꯋꯥꯈꯜꯅ ꯑꯐꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯁꯥꯎꯅꯤꯡꯕ ꯋꯥꯔꯒ ꯍꯔꯥꯎꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯌꯥꯎꯔꯤ ꯂꯩꯔꯤ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯣ ꯔꯤꯁꯤ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯔꯤꯁꯀ ꯂꯣꯏꯅꯅ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯃꯤ ꯑꯃꯗ ꯍꯪꯂꯒ ꯌꯥꯏꯁꯅꯥꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯎ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯒ ꯑꯅꯤꯗꯣ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯉꯥꯏ ꯌꯥꯏꯁꯅꯥ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯅꯝꯂꯤ ꯔꯤꯁꯤ ꯍꯔꯤꯁꯇꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯏꯁꯅꯥ ꯂꯥꯛꯄꯗꯣ ꯍꯦꯛ ꯎꯕꯒ ꯔꯤꯁꯤ ꯒꯝꯒꯝ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯟꯈꯤ ꯚꯥꯏ ꯐꯖꯅ ꯍꯥꯏꯅꯧꯀꯣ ꯔꯤꯁꯤ ꯎꯕꯗ ꯌꯥꯏꯁꯅꯥ ꯃꯤꯍꯨꯟ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯃꯔꯥꯜ ꯂꯩꯔꯨꯕꯅ ꯅꯨꯄꯥ ꯑꯃꯅ ꯍꯪꯍꯧꯏ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ ꯔꯤꯁꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕꯅꯤ ꯅꯨꯄꯥꯗꯨ ꯍꯣꯏꯃꯥꯏ ꯍꯥꯏꯗꯕꯤ ꯌꯥꯏꯁꯅꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯔꯤꯁꯤꯒꯤ ꯃꯇꯧꯗ ꯌꯥꯏꯁꯅꯥ ꯁꯣꯏ ꯂꯥꯎꯏ ꯍꯔꯤꯁꯁꯨ ꯇꯧꯔꯛꯂꯤꯕꯗꯨꯗ ꯄꯥꯈꯠꯅ ꯔꯤꯁꯤꯅ ꯄꯨꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯏꯟꯅꯔꯛꯂꯦ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯂꯩꯔꯛ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯒ ꯔꯤꯁꯤ ꯌꯥꯏꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯦꯅꯦꯅ ꯂꯥꯟꯅ ꯎꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯉꯁꯤꯐꯥꯎ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯈꯤ ꯅꯁꯥ ꯅꯊꯟꯗ ꯏꯀꯥꯏꯕ ꯐꯥꯎꯖꯗꯕ꯭ꯔꯥ ꯆꯝꯅ ꯐꯣꯟꯗ ꯃꯦꯁꯦꯖ ꯈꯔ ꯊꯥꯅꯈꯤꯕꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯄꯪꯁꯜꯂꯕꯣ ꯅꯪꯒꯤ ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝꯗꯨꯅ ꯑꯣꯏꯔꯛꯀꯗꯕ ꯑꯀꯥꯏꯕ ꯃꯌꯥꯝꯗꯣ ꯅꯪ ꯅꯁꯥ ꯅꯊꯟꯗ ꯈꯟꯖꯕ ꯉꯝꯗꯕ ꯃꯤꯔꯥ ꯌꯥꯏꯁꯅꯥ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯔꯤꯁꯤꯒꯤ ꯁꯛꯐꯝꯗꯨꯗ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯔꯤꯁꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯂꯩꯔꯕꯁꯨ ꯇꯞꯊꯅ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯤ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯅꯁꯨ ꯂꯧꯔꯣꯏꯒꯦ ꯁꯥꯎꯅꯤꯡꯕꯒꯤ ꯃꯃꯥꯡꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯍꯣꯡꯕ ꯂꯩꯔꯔꯣꯏ ꯅꯐꯝꯗ ꯄꯤꯅꯕ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯔꯒ ꯅꯨꯡꯁꯤꯒꯅꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯝꯃꯟꯕ ꯐꯥꯎꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯥꯡꯅꯕ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕꯗꯤ ꯂꯥꯟꯒꯅꯤ ꯅꯪ ꯅꯨꯄꯤꯅꯤ ꯅꯁꯥꯒꯤ ꯏꯖꯠ ꯌꯦꯡꯂꯒ ꯊꯕꯛ ꯇꯧ ꯑꯩꯕꯨꯁꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯎꯍꯟꯒꯅꯨ ꯌꯥꯏꯁꯅꯥ ꯉꯁꯤꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯀꯞꯂꯦ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯖꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯔꯤꯁꯤ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯉꯤ ꯅꯪꯅ ꯑꯉꯥꯡꯗꯨꯒ ꯂꯣꯏꯅꯕ ꯅꯛꯁꯤꯟꯅꯕ ꯎꯕꯗ ꯑꯩꯁꯨ ꯈꯝꯃꯟꯕ ꯐꯥꯎꯏ ꯀꯜꯂꯛꯄ ꯐꯥꯎꯏ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯃꯌꯥꯝꯁꯦ ꯐꯥꯎꯔꯝꯃꯣꯏꯌꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯪꯅ ꯈꯪꯕꯤꯔꯔꯣꯏꯗ꯭ꯔꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯂꯥꯟꯗ꯭ꯔꯣ ꯅꯦꯅꯦꯗ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ ꯅꯦꯅꯦꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯍꯣꯏ ꯑꯩ ꯉꯥꯎꯁꯤꯟꯅꯩ ꯂꯥꯡꯉꯤ ꯅꯨꯄꯤꯗ ꯂꯛꯅꯗꯨꯅ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤꯕꯗꯗꯤ ꯐꯥꯒꯤ ꯇꯧꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯩ ꯅꯉꯣꯟꯗ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯤꯡꯁꯤꯡꯉꯨ ꯑꯩ ꯑꯔꯥꯟꯕ ꯑꯝꯇꯪ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯏꯁꯅꯥ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒ ꯂꯩꯅꯥꯒꯤ ꯅꯨꯡꯁꯤꯕꯒ ꯈꯦꯠꯅꯕ ꯎꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯪꯅ ꯃꯤꯔꯥꯏꯕꯤ ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯂꯩꯅꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯤꯔꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯒꯅꯤꯌꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯤꯁꯦ ꯀꯅꯥꯒꯤꯗꯃꯛꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯔꯤꯁꯤ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯥꯏꯁꯅꯥꯅ ꯀꯞꯄ ꯍꯦꯟꯖꯤꯜꯂꯛꯄꯗ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯦ ꯌꯥꯏꯁꯅꯥ ꯔꯤꯁꯤꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯔꯤꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯌꯥꯝ ꯀꯜꯂꯛꯏ ꯅꯪꯕꯨ ꯀꯜꯂꯛꯏ ꯔꯤꯁꯤ ꯌꯥꯏꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯀꯞꯄꯁꯨ ꯂꯦꯞꯇꯦ ꯑꯀꯤꯕ ꯐꯥꯎꯗꯦ ꯏꯀꯥꯏꯕ ꯈꯪꯗ ꯔꯤꯁꯤꯗ ꯀꯣꯟꯁꯤꯜꯂꯒ ꯍꯦꯟꯅ ꯀꯞꯁꯤꯜꯂꯛꯏ ꯇꯧꯔꯛꯂꯤꯕ ꯌꯥꯏꯁꯅꯥꯒꯤ ꯃꯑꯣꯡꯗꯣ ꯔꯤꯁꯤ ꯍꯩꯅꯗ꯭ꯔꯦ ꯌꯥꯏꯁꯅꯥꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯒ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅ ꯔꯤꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯗꯨꯗ ꯇꯦꯜꯂꯩꯕꯅ ꯎꯈ꯭ꯔꯦ ꯁꯤꯕꯔꯥꯖꯁꯨ ꯌꯥꯎꯏ ꯊꯃꯣꯏꯗ ꯅꯣꯛꯂꯦ ꯁꯤꯕꯔꯥꯖꯅ ꯃꯇꯥꯡꯗꯨꯗ ꯐꯣꯇꯣ 2-3ꯁꯨ ꯁꯠ ꯀꯥꯞꯈꯤ ꯇꯦꯜꯂꯩꯕꯗꯤ ꯔꯤꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯅ ꯈꯟꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯁꯤꯕꯔꯥꯖ ꯆꯠꯂꯁꯤꯂꯣ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ ꯁꯣꯝꯗ ꯌꯥꯏꯁꯅꯥꯅ ꯍꯦꯟꯖꯤꯜꯂꯛꯄꯗ ꯔꯤꯁꯤ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯌꯥꯏꯁꯅꯥꯕꯨ ꯈꯪꯍꯦꯟ ꯏꯟꯊꯣꯛꯏ ꯈꯣꯟꯖꯦꯜꯁꯨ ꯀꯟꯅ ꯂꯥꯎꯏ ꯌꯥꯏꯁꯅꯥ ꯔꯤꯁꯤ ꯁꯥꯎꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯕꯤ ꯌꯥꯏꯁꯅꯥ ꯊꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯔꯤꯁꯁꯨ ꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯣ ꯃꯥꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯔꯤꯁꯤꯗ
Handak Rishida thokliba mayamse harish nungaiba natte. Lainana tawribase karigumba uramlabadi natraga khanglamlabadi kari oini khallubada hena dum koksai. Bye, ayumda halage. Kaige, matam khara leiruge. Exam ayada munglake. Ay swaida lainingdre. Taningde kedaw chatoyno. Ay maaga sulap thoknarage matam khara. Harish Rishi bu chairei. Adu hekta yabro. Nangi decision du chumme na khanbraba. Nungsiba sibu matam khara lapna thamge haiba sibu yabro. Lainada sakpam thoktiba nangna angang du kaisu khangbu nati. Mabu mirairaga thamge haiba nati. Maagi fanabani. Aiga toina loinabase uradi. Ibani lapna naba hina sile makoina. Aduna ai mabu lona nungshirage. Matang matam chabaga mabu aina igi nakta thamgani. Ai mana taba kanamta yengdi. Nungsiba sungam school da toina unaba. Aiga chatminabase uraga ibani da khudong thiba yele. Nang school kadradi so inchayni ozana yumda hangina. Tendas kakta yumda leiruge. Ai application ige. Function maya so oishibu class kaisu dawroida. Mama so aina yumda dai lauruni. Nungsiba masa khangda ingaw na ilang lang sa leisaram barishi. Ahan ba oina thamoyong na kanagumbi amabu. Singni nungsiba poklubagi pumnamak hongkre. Awaba kudong thiba na magi lambi sidati mabu ngaidu na leiri. Angakpani miyoi mapo haini kuba kunamni. Aten matam karasida asuk thuna hongalli. Class tani oza ama changaktuna school ge sports ki dama notice thoklammi. Satra satragi khwaidagi nungai saba harau saba matamni. School ge sport matam se mahi punglage langi. Harisna football da naram sidana amta yum hankino. Mamang chi da senior na naishilambado I kadro. Sports ka yawning dreda. Hera kaino nupi ko ibade khongo hongkino. Yasna ki raga chen maman kini. Punsi se phagi yade. Bye punsi ki tungi oiba khale. Hiram kuding mukta. Aduna thokliba mayam siga khanjilubada amamuk yam sonthaida. Mimana ba ngamdaba ai honaningi. Thina ngang basa ai tawa ngamde. Nungsiba se lamna thamba su ngamde. Nangsiluraga so hena awaba tai. Ai khangdre ai ke taw haibano. Harish Rishi bu themjinbi. Akoi su leri sidi punna honase. 12 sida loi kisida. Nang hantak henjin na yam khalle. Wathi wasoi da nganglaga nomagi matam lenduna harauna nungai na leisaram barishini. Nupa oibagi mapi ta na kapte haibata mangaire. Isuk na maithong imam maksina leikre matam khuding makta. Numitudagi Rishi Laina da pau phoroktre. Laina Rishi da message thazai hanbirakte. Nungtigi adum call toraga message tharai Laina na. Rishi hanna phau yengde Laina gi bu oiradi loine reject tawkre. Somda Laina anabaga Rishi na kaisu hairaktabaga masu nungai pham khangdre. School chatlaga Rishi ga pau phaune ningba phaure. Magi call message loine ignore tawriba singi maram khangningle. Langtak ni masado itaw tawri. Mapa disaster over the midni. Somda Rishi pung 12 tarakpa adwaida ibohalgi manangta laklammi. Lambida cycle tuga mathanta nungsamrakta lakli. Asum lakpada Lainaga Sivrasga gari machada lakminnabado Rishi seng na urure. Cycle tu khamuga yenglaga lei. Hospital da chatlira haina su khalli lana di laude. Adobo khamban badi phaure. Nong manini gi mamangda mana Lainagi call hanna yengbirudabadasu penjaraktre. Khudakta Laina da call tawsili. Thazadana Laina di paikhali ihaw harauna. Dada khonjel du khakta da Rishi asawa pumba swai mangbagum tawi. Panggal lakpagum masada itik tekhatpagum sutori. Numit mangani tarani helaglabani na uraktaba nungsibi magi saktamdo. Nupa manjataba wakhal amana nongmanini sumirai birure. Maduna masana masabo warawzarai. Adubo mana ningkiba wakhalduna hena lumkibanara khonjel du hektabaga wamta hairamda kolu kaktalli. Silent mode thamjillaga phone do hanagum hapchillaga magi salibado chatkre.
सोमदा लेना हन्न कॉल तौजरई सिवरासु ऋषि कॉलनी खंगलदना तौरीबदो तौदना मवारी हौरी लेना लानदी खन्नो ऋषि सेनियरदो ना नुपी अमगा मी चंगदब लेरक अमदा फिल्म नमहौइदा नुपीदुसु मोय क्लास की नुपीनी हेसना हाइब्रा कैनोमा हाइबनी ममिंगदो करेमनबा मानबा वांगांगदा लेनादी सावबु सावरई सिवरास आई नहानदगी नंगसे सावदबनी नंगना अहेनबा वा मयाम हाइख्रदुबाव आई नंगबु इसम समना हानगुम तीनगे खन्ना लोइनबनी आईगी ओइबा वादा चकत चकत नंगना पाव तंबगी मथौ तादे मीना पंगांग गांगलगा लौगदबा नुपीदो आई नते अदु हायरगा नंगी खुदोंग साबा फंगनी हायनसु खनगनो नोय तामोचासु ओहबनी आइना हाइबा थाजद्रगा होइदा नंगना स्कूल लेपिङे नुपी मगा सुम लोइनबा ओइरमनिदा मागिदि नुपी वातदाइने अदुदा नहानगिदुदि याम थीना क्लोज ओइबदो नुपीदुनागा कपलगा याम रोमांटिक ओइहौबदुदा हाइबनिदा लेना संगलई सिवरास नंग गाड़ी थोपम थौबा याद्रो तानिंगदेगो आई केम तानिंगदे आईगी मांगदना नंगी सकफमसे अमा पाबुंग हई तामु हई मांगदना अमा नंगसु कदरगी मीनि हाइबा आई लोइ खांगी ड्रामा याम हई नंगसु लेना यारिखे बानी सौनदना वोनसे तुंगदा याम नुंगाइनरोय ओइरुदबा थबकता थवाय याम यावेना इबानी अंगांग उरिंगेगी आई वा याम गांगदबनी गाड़ी थौना थौना खोन कन खनरकपदा लेना मानब तंदुना फाथजख्रे तुमिन तोंख्रे मखा तारक्ते सिवरासु गाड़ी थौबदुदा माय अनसनकी सोमद ऋषि इबोहलगी मनाक यौरगले गेटो हांगलुमी ऋषि मागी साइकलो खामलगा मनों चंगले हेक संगकपगा येंग मंगमदबा सकफमदा इबोहल सुमांगदो तुसिला लेरम्मी असिगुम उरिबसा ngasiga anirak sure ममांगदो सावगिबदुदी इबोहलना थेमदुना ऋषि तकथौखिबनी थेंखांग कयादा असुमना ओटपनैबसे ऋषि खांग मंगमद्रे इकुई कुइदना मागी जुस बारदुसु थुआई बिरंबगी असावबा कोक्ट्रिबनी साउना संगसिलगा नोंगलेनबु मथबाकता साफो कन्ना कौक्सली फमलगा येंगदुना लेरिबा मनी बाबुदु साउना फुरित पाइदुना चिंखलगा मया चिक्तुना याम पेंदना हाइरि नोइदगी ngamba ilai ngamlaga ingonda fu मामला नखोइदा कयामुक लाना लानबगिनो नोइना सुमाइना अहल ओइरबा मामा सिदा ओलिसे इबोहल सोंथांग पिकना कौरई तोन चही नौरसु ऋषि सबान मूर्तिदो येंगलबदी अंगांगनी कनानासु हाइरोय नोंगलेनगुम्बा अमा फुबदी कैसु नते ऋषिना खांगदुना लाकपने असावबदो फुदोक्तना अदुबु ngasiदी ngamdre मनी बाबुददी खुद थारमदे इंथोकलमी लाक्तना अदुगा तुदुना लेरिबा नोंगलेनबु सिंखतुना हंजिन हंजिन फुजिली मखोंगदसु कौक्सिली मागी चैनादो खांगलगा ऋषिबु खामदोई इबोहलना चिंथोकनबु होनै अदुबु ऋषिना ngamदुना यादे फुबा लेपते नोंगलेनसु मखुत हल्ली सोकले अनिमा करोमदगिनो खांगौदना फट्रबा मनी बाबु ऋषिना नोंगलेनदा ओनसिलिङे चंगसिनदुना ऋषिगी पाम्बमदा थांगसोरी अमना थिलई अदुक तमथीबा लिचतु तौरकनी खल्लुदबनी ऋषि चैनादुना लेमाइदा तुसिनख्रे अनाबदो खांगनबो होनबदा थरो थरो ओली लेमाइदा इबोहल पाखले खुदक्तुदा करी तौगनी हाइबा अहल ओइरबा इबोहल ज्ञान ताद्रे मसादा लेरिबा चैनादो काउथोक्तुना थरो थरो ओलिबा ऋषिबु हंजिन हंजिन कौसे मनी बाबु नोंगलेनबु चिंखलगा इमुंग पुसिनख्रे असोकपदो हन्नफोक येंगलमदे सानिसा लमलक्ता लेबा साहिंग चाबा जीबगा करीदबु खेतनरिबगे युमदा मौनहा अमा लेबदुसु लेतबा तंजा ओइबना इबोहल तोफम खंद्रे मयातोन हन्ना हन्ना कौसबा नतना उपाय लेसदे अहल ओइरबा मागी मामदो ऋषिदि मरिन खाबनी चैना पुंबा खांगजिलगा मा नंगमदबा हगोतुना फम्मी सोर थबेत थबेत होलगा हाइरई यामना वाना मामा फोन सेम तलौथो मखुत असोकपदुदी लेंबु फोक ngamdre मामदुसु कैसु तौबगी पांगल लेते इबोहल ऋषिगी पॉकेटगी फोन दो लौथोरई मखुत नामना वहाना नमलगा ऋषि हरिस्ता कॉल तौदुना पाव पीख्रे डॉक्टर दससी इ यामना थोए तोन हगत पीरगा सौबीदुना थोगले युमदुदगी येंगलमी हन्ना ऋषिगी थौरबा मरौ लेबा मित्तना अमुक्तंग युमदुदा पाव हेक फंगबगा चानबा मरुपतु यौरगले हरिस्का तौदुना ऋषि हॉस्पिटल दा पुरगले सखीसु पावदु फंगदुना लागले हॉस्पिटल दा मपुरैबगी ओइरमलिबा फिबम अमदि ऋषिगी फिबम ओबदा मपुकनिंग सोंथना थमोय सोकना कपली मपुरैबगी मयांग कंगलबा सोंजिलबा फिबम अदो
ꯌꯦꯡꯗꯨꯅ ꯄꯦꯟꯗꯅ ꯋꯥꯀꯠꯂꯤ꯫ ꯑꯁꯤꯔꯣ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ? ꯌꯨꯝꯗ ꯂꯥꯛꯑꯣ ꯌꯥꯗꯕ ꯃꯈꯩ ꯊꯕꯛ ꯁꯨꯔꯤꯅꯤ, ꯁꯦꯜ ꯇꯥꯜꯂꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯣ ꯉꯁꯤ ꯎꯔꯤꯕꯁꯤ ꯇꯥꯔꯤꯕꯁꯤ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇꯔꯣ? ꯏꯕꯣꯍꯜꯁꯨ ꯀꯞꯄꯤ, ꯃꯌꯥꯡꯁꯨ ꯀꯪꯁꯤꯜꯂꯦ꯫ ꯊꯕꯛꯅ ꯍꯦꯟꯅ ꯋꯥꯕꯒꯤ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗꯅ ꯌꯨꯝꯗꯨꯗ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨ ꯀꯨꯏꯕꯗꯣ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯋꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯔꯤꯁꯤꯒ ꯂꯩꯅꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯕ ꯃꯤꯀꯨꯞꯇꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯣꯠꯄ ꯍꯧꯔꯛꯈꯤ꯫ ꯉꯁꯤꯁꯨ ꯇꯥꯕ ꯉꯝꯗꯕ ꯈꯣꯟ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯕꯣꯍꯜꯕꯨ ꯐꯨꯕꯅꯤ꯫ ꯂꯩꯅꯥꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯣꯠꯅꯩ, ꯂꯥꯏꯔꯕ ꯃꯤꯅꯥꯏ ꯃꯆꯥ ꯍꯥꯏꯅ ꯊꯤꯅ ꯆꯩꯗꯨꯅ ꯂꯩꯅꯥꯒꯤ ꯃꯔꯟꯇꯕꯨ ꯃꯤꯇꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯔꯤꯁꯤꯒ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯕꯗ ꯃꯃꯧ ꯑꯣꯏꯒꯦ ꯈꯜꯂꯤꯕꯗꯣ ꯑꯣꯏꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏꯅ ꯑꯉꯝꯕ ꯏꯕꯣꯍꯜꯗ ꯇꯥꯏꯅꯔꯛꯂꯤꯕꯅꯤ, ꯀꯤꯍꯜꯂꯤꯕꯅꯤ꯫ ꯔꯤꯁꯤꯁꯨ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯦ꯫ ꯕꯦꯗꯇꯨꯗ ꯐꯝꯂꯒ ꯏꯕꯣꯍꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯥꯃꯥ, ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯤꯔꯅꯨ꯫ ꯑꯩꯅ ꯌꯨꯝꯗꯨꯗ ꯆꯠꯇꯕꯗꯤ ꯂꯥꯞꯅ ꯊꯝꯈꯣ꯫ ꯅꯪꯅ ꯃꯤꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯋꯥ ꯂꯣꯏꯅꯔꯕ ꯅꯨꯄꯤꯗꯨꯗ ꯆꯠꯃꯤꯟꯅꯩ, ꯈꯪꯅꯩ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯣꯏꯗꯕ ꯃꯌꯥꯝꯗꯣ ꯇꯥꯔꯨꯔꯒ ꯈꯣꯏꯁꯥꯎꯅꯗꯨꯅ ꯃꯁꯥ ꯃꯅꯨꯡꯗ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯆꯥꯛꯂꯦ꯫ ꯃꯩꯁꯥ ꯐꯥꯎꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ ꯏꯕꯣꯍꯜ, ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯕꯨꯗꯤ ꯅꯐꯤ ꯑꯅꯥꯟꯕ ꯁꯦꯠꯍꯟꯗꯨꯅ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯄꯨꯜꯍꯜꯂꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥ ꯃꯊꯛꯇ ꯃꯤꯅ ꯉꯥꯡꯅꯕ꯭ꯔꯣ? ꯃꯥꯃꯥ, ꯏꯕꯣꯍꯜ ꯄꯦꯟꯗꯅ ꯃꯌꯥꯝꯗꯣ ꯔꯤꯁꯤꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯂꯦ꯫ ꯅꯍꯩ ꯇꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ, ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯤꯖꯕ ꯍꯩꯅꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯅ ꯑꯁꯨꯝꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯅꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯒꯤꯁꯨ ꯃꯇꯝꯅ ꯃꯇꯥꯡꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯂꯥꯞꯊꯣꯛꯅꯧ ꯇꯣꯟ꯫ ꯃꯤꯒꯤ ꯅꯤꯡꯖꯔꯤꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯄꯥꯝꯂꯤꯕ ꯁꯤꯜꯂꯤꯕꯗꯨꯗ ꯅꯪꯅ ꯅꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯌꯦꯠꯀꯅꯨ꯫ ꯃꯗꯨꯅ ꯂꯥꯏꯔꯕ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯒꯦꯗ ꯉꯝꯕ ꯃꯈꯣꯏꯅꯤ꯫ ꯂꯃꯈꯥꯡꯗ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯔꯤꯁꯤ ꯋꯥ ꯉꯥꯡꯗꯦ, ꯉꯥꯡꯁꯨ ꯉꯥꯡꯂꯔꯣꯏ꯫ ꯃꯍꯥꯛꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯍꯜꯂꯔꯣꯏꯗꯕ ꯃꯤꯁꯛꯅꯤ꯫ ꯈꯜꯂꯤꯕ ꯋꯥꯈꯜꯁꯨ ꯃꯥ ꯃꯁꯥ ꯈꯛꯇꯅ ꯈꯪꯖꯒꯅꯤ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯃꯁꯥꯅ ꯉꯝꯅꯕ ꯇꯧꯒꯦ ꯍꯥꯏꯕ ꯃꯤꯁꯛꯅꯤ꯫ ꯁꯈꯤꯅ, ꯌꯥꯔꯦ ꯃꯈꯣꯏ ꯕꯕꯥ, ꯇꯣꯛꯄꯤꯔꯣ꯫ ꯍꯦꯟꯅ ꯋꯥꯅꯕꯅꯤ꯫ ꯋꯥꯐꯝꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯏꯆꯥꯇꯣꯟꯒꯤ ꯃꯔꯥꯟ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯌꯥꯔꯤ ꯅꯠꯇ꯭ꯔꯣ? ꯉꯥꯡꯕ ꯆꯩꯕ ꯌꯥꯗ꯭ꯔꯣ ꯃꯈꯣꯏꯗꯤ? ꯃꯆꯥꯗꯤ ꯅꯨꯡꯁꯤꯕ ꯈꯪꯕ, ꯃꯤꯆꯥꯅ ꯁꯥ ꯁꯟꯒꯨꯝ ꯎꯕ꯫ ꯃꯈꯣꯏꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯅꯨꯡꯁꯤꯌꯦ꯫ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯏꯅꯥ ꯈꯨꯜꯂꯤ ꯍꯥꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯩ, ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇ꯭ꯔꯦꯅꯦ ꯃꯇꯝꯁꯦ꯫ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯁꯦꯜ ꯆꯪꯏ꯫ ꯂꯥꯏꯔꯕ ꯁꯨꯔꯒ ꯆꯥꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝꯕꯥ ꯄꯥꯅꯕ ꯁꯦꯜ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯁꯦꯜ ꯄꯥꯏꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯕ ꯃꯈꯣꯏꯅꯤ꯫ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯍꯧꯔꯨꯕꯗꯤ ꯃꯈꯣꯏꯅ ꯆꯤꯜꯂꯛꯄꯗ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯇꯧꯔꯛꯂꯤꯕꯁꯤ ꯅꯪ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯃꯛꯇꯗ ꯏꯌꯥꯕꯨ ꯊꯥꯡꯅ ꯊꯤꯜꯂꯤꯕꯁꯤꯅꯤ꯫ ꯑꯩꯈꯣই ꯀꯔꯤ ꯍꯥꯏꯕ ꯉꯝꯃꯤ? ꯇꯨꯃꯤꯟ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯐꯕ ꯄꯥꯝꯕꯩꯅꯤ꯫ ꯇꯥꯏꯕꯪ ꯈꯨꯠ ꯁꯦꯝꯂꯤꯕ ꯈꯨꯠꯍꯩꯕ ꯃꯄꯨ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃꯃꯝ ꯍꯥꯞꯄꯤꯗꯨꯅ ꯁꯦꯝꯕꯤꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ꯫ ꯅꯪꯒꯤ ꯈꯨꯠꯁꯦꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯀꯌꯥ ꯁꯦꯝꯂꯤꯕꯁꯦ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯕ꯭ꯔꯥ? ꯂꯩꯅꯥꯒꯤ ꯃꯄꯥꯁꯨ ꯌꯨꯝꯗ ꯄꯨꯔꯛꯄꯒ ꯁ꯭ꯀꯨꯜ ꯀꯥꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯅ ꯂꯩꯅꯥ ꯔꯤꯁꯤꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯄꯥꯎ ꯇꯠꯇꯅ ꯐꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯀꯣꯜ ꯂꯣꯏꯅ ꯔꯤꯖꯦꯛ ꯇꯧꯕꯤꯔꯦ꯫ ꯋꯥꯆꯦꯞ ꯆꯪꯗꯨꯅ ꯂꯥꯁꯤꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯦꯛ ꯇꯧꯏ꯫ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕꯒꯤ ꯄꯨꯡꯗꯤ ꯑꯗꯨꯝ ꯊꯣꯛꯏ, ꯉꯥꯏꯍꯥꯛ ꯂꯩꯇ꯫ ꯑꯗꯨꯒ ꯀꯩꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯤꯕ, ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯤꯕ? ꯂꯩꯅꯥ ꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯅ ꯋꯥꯔꯧꯔꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯀꯌꯥꯗꯤ ꯌꯥꯝꯂꯦ ꯑꯁꯨꯝꯅ ꯔꯤꯁꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ꯫ ꯃꯥꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯔꯤꯁꯤ ꯃꯈꯨꯠ ꯁꯣꯛꯄꯒꯤ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦ ꯑꯅꯤꯗꯣ꯫ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ꯫ ꯍꯔꯤꯁꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯦ ꯍꯪꯒꯗꯕꯁꯨ꯫ ꯑꯜꯕꯤꯅꯥꯁꯨ ꯍꯔꯤꯁꯅ ꯍꯥꯏꯗꯕꯅꯤꯅ ꯀꯩꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯤꯁꯤꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯈ꯭ꯔꯤꯕ ꯃꯇꯧꯗ꯫ ꯂꯩꯅꯥꯅ ꯁ꯭ꯀꯨꯜ ꯑꯍꯥꯟꯕ ꯀꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯔꯤꯁꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯇꯅ ꯑꯜꯕꯤꯅꯥꯗ ꯍꯥꯏꯖꯩ, ꯑꯜꯕꯤꯅꯥ, ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨ ꯑꯔꯥꯟꯕ, ꯃꯥꯅ ꯁꯥꯎꯅꯕ ꯇꯧꯈꯤꯕ ꯂꯩꯇꯤꯌꯦ꯫ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ꯫ ꯄꯥꯕꯨꯡ ꯅꯥꯏ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯂꯤꯕꯁꯦ
ꯑꯩ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯅꯣꯏ ꯇꯥꯃꯣ ꯁꯥꯅꯒ ꯉꯥꯡꯕꯤꯈ꯭ꯔꯖꯥꯠꯂꯣ ꯅꯣꯏ ꯅꯕꯨꯡꯗꯨꯁꯨ ꯍꯦꯟꯃꯜꯂꯦ ꯃꯥꯏ ꯅꯨꯄꯤ ꯁꯦꯟꯅꯒꯦꯗꯤ ꯍꯥꯏꯗꯦ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯦ ꯃꯥꯅ ꯗꯥꯔꯤꯁꯤꯗ ꯂꯩꯗꯧꯗꯣ ꯉꯥꯏꯈ꯭ꯔꯦ ꯇꯥꯃꯣ ꯁꯥꯒ ꯇꯥꯃꯣ ꯁꯧꯒꯗꯤ ꯀꯨꯏꯔꯦ ꯉꯥꯡꯈꯤꯗꯕ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯦ ꯗꯗꯥꯁꯨ ꯇꯥꯃꯣ ꯈꯣꯏꯅꯁꯨ ꯀꯩꯁꯨ ꯈꯪꯂꯝꯃꯣꯏꯌꯦ ꯏꯁ ꯅꯕꯨꯡ ꯁꯛꯇꯥꯁꯤꯡꯗꯨꯅꯕꯣ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯀꯥꯏꯅ ꯊꯥꯖꯗ꯭ꯔꯦ ꯏꯕꯦꯝꯃ ꯃꯁꯛ ꯈꯪꯗꯕ ꯀꯥꯏꯅ ꯗꯥꯔꯤꯁꯤꯒꯤ ꯃꯄꯥ ꯃꯄꯨ ꯐꯥꯎ ꯂꯣꯏ ꯈꯪꯂꯝꯅꯤ ꯏꯕꯦꯝꯃ ꯅꯥꯔꯣꯟꯗ ꯃꯣꯏ ꯊꯣꯛꯄꯝ ꯇꯧꯔꯝꯅꯤꯀꯣ ꯅꯪꯉꯣꯟꯗꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯅꯪ ꯈꯪꯄꯣꯠꯇꯦ ꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯖꯥꯠꯂꯣ ꯑꯥꯏ ꯁꯥꯎꯕ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯤꯅ ꯍꯥꯏꯅꯕꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯐꯖꯅ ꯅꯍꯥꯟ ꯈꯔꯗꯤ ꯀꯨꯏꯔꯦ 12ꯀꯤ ꯁꯤꯁꯇꯔ ꯌꯥꯏꯁꯅꯥꯗꯣ ꯗꯥꯔꯤꯁꯤꯗ ꯀꯣꯟꯁꯤꯜꯂ ꯀꯞꯄꯦ ꯍꯥꯏꯅꯩꯌꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯋꯥ ꯂꯥꯎꯅꯗꯦ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯗꯨ ꯇꯥꯕꯒ ꯂꯩꯅꯥ ꯁꯤꯕ꯭ꯔꯥꯖꯅ ꯅꯣꯡꯃ ꯍꯥꯏꯔꯛꯈꯤꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯊꯥꯖꯔꯨꯗꯕꯅꯤ ꯅꯨꯃꯤꯠꯇꯣ ꯑꯜꯕꯤꯅꯥꯅ ꯍꯥꯏꯔꯛꯄꯗꯗꯤ ꯆꯤꯡꯅꯔꯛꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯖꯨꯁ ꯕꯥꯔꯗ ꯂꯥꯛꯂꯝꯃꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯃꯐꯝ ꯑꯣꯟꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡꯁꯨ ꯌꯦꯡꯖꯩ ꯐꯨꯠꯄꯥꯠꯇ ꯊꯥꯔꯤꯕ ꯐꯝꯅ ꯃꯗꯨꯗ ꯐꯝꯂꯒ ꯔꯤꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯅ ꯉꯥꯏꯖꯩ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛꯇ ꯃꯐꯝ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯂꯝꯂꯦ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕꯇ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯃꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯄꯨꯜꯂꯝꯕ ꯃꯐꯝꯗꯣ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯂꯦ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯒꯥꯔꯤ ꯃꯈꯣꯜ ꯅꯠꯇꯅ ꯃꯤ ꯂꯩꯇ꯭ꯔꯦ ꯈꯔ ꯂꯟꯇꯛ ꯂꯥꯛꯄ ꯅꯠꯇꯅ ꯂꯩꯅꯥ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯔꯤꯁꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯥꯏꯀꯜ ꯏꯠꯂꯒ ꯐꯨꯠꯄꯥꯠꯇ ꯂꯥꯛꯄꯗꯣ ꯇꯥꯟ ꯆꯥꯅ ꯎꯔꯨꯔꯦ ꯔꯤꯁꯤꯅꯁꯨ ꯂꯩꯅꯥꯕꯨ ꯎꯔꯦ ꯑꯅꯤꯃꯛ ꯁꯞ ꯂꯦꯞꯄꯤ ꯃꯤꯀꯨꯞ ꯈꯔꯗ ꯃꯤꯐꯝ ꯆꯣꯏꯊꯣꯛꯅꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯤꯁꯛ ꯇꯧꯅ ꯁꯛꯐꯝꯗꯤ ꯑꯅꯤꯃꯛ ꯑꯣꯜꯂꯦ ꯂꯣꯏꯅꯃꯛ ꯑꯣꯜꯂꯦ ꯅꯨꯡꯉꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯃꯥꯏꯊꯣꯡꯗ ꯇꯥꯗꯦ ꯔꯤꯁꯤ ꯃꯤꯠꯌꯦꯡꯗꯨ ꯅꯥꯊꯩꯔꯒ ꯂꯥꯛꯄ ꯍꯧꯏ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯗꯗꯥ ꯔꯤꯁꯤ ꯂꯩꯅꯥꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗꯦ